aina thamjaningbasi any XYZ candidate vote ki matamda vote ta ekhoi masen amaga ngangna ba sakna ba amaga yengthina ba adu matamdo hujikti loire aina haijaningbase prajana gyan tabira kanda ekhoi gi kendra sida sotharaba kendra se karmain toroga ekhoi kamaina hogolakna ba hona hoksige mangjin thana ba karmain hona sige haibagi wakalon se yamna ponjaningi aduga hana aina adugi ni ai si sangba yai natraga ai cooperation piroi MLA sida haibagi wakalon se thadok minara kanda aigi oiba wafamdi aina kanagumba XYZ amagi chelami chongma ai kashu warobu leite aigi praja ngaktani hujikti aigi praja ngaktani makhoigi damaktani ngasi aina thogla ibase aduna hairiba mafam singda sotharaga leiriba jaga sing sige aikoi men khatna bo honabada aigi migi naidana amatta oiba wakhalom duga mangjin thara kanda khoi punna chatminaraga kendra ise awang ba thakta pukhatminarangna bo honaminasi haibasima ahak media gi thongda phongthok chage aduga mathangi aikoi gi huji ai mafam malong gi da su ani saturize water supply gi oina ani saturiba mafam ani si mafam ani dum leire maitram gi amaga punna manga ne hujik mafam ani shure bharat ki oina huji Narendra Modi na pidhare iba scheme sida khoi sahi khoi handaki December phau manung sida thuba matam da loisan nambagi damak ngasi ai samak yaroga amadi official sing yarokanda aduga subi ga duriba khoi gi side khoi company hai tare ko makoi sing sina suga duriba sing si su yarokanda ngasi si punna ai gi kendra sigi oina saga duriba mafam sing si chathoga khoi mutang inspection chatse hai dana khoi ngasi se koi thok charak pane hai tare